ayuk nungin matam naina tangkai tang jeng bakang buju ina tangkai respect tawjari aduga nong pado haipetang mobile la jeng biramaga thoki badosu aina haipetang thagar pa phungjari sao mà không có ngừng sân thì rơi luôn xí bọa mấy ni cái chukai ke ma pang na kalam sa hilan ja mahina na kalam ja jo guna sa sida ma'am नमदी फाजो थमोगे तिलंगा लंचा तकीसी की हौदन थारू hello chino mayam aham waktuda mayam puno ku idi channel sida taram nokchari mayam ngasi su request mubang ama puraga lae ngasi gi mubang se tobiro waina yam kuire request ro ko do na hanai ga mana da mubang ne ngasi gi sidi ngasi gi se tan ne ba ko puri wele tobiro waina haire puri ma tobiro aduga motor gi buguni ma tobiro aduga cha ngau hawo maga tawraga chabiro waina haire puni kuire yam kuire ko si request se अदो ngasi da hwai tawrase na han ju haireba si video je ngai yam ware haina puri di tawre parotha ni tawre अदो puri do kaya haina de ba ise adugi parotha na sim tawrase na dum chunagi sum tan do hore to tilau chu leire acha leire morok myam leire ko cha ngana lore cha ba hore si do cha di hei dre cha lei ko si cha lei cha gi kap si da leire do cha ke ji hei ji ba ko in hore na ado cha cha na ko cha si jum hei hei khala to ba ni cha hore ko ikan juga kan amma khoi dan hawatan haina ri haw bada buguni se haw da ma ya ma ke haw ni ikan liam na na ikan liam na buguni ko lo ya ayo excited pura buguni mana ni namja buguni ngam number 1 ta mua cái giỏ của mình đúng không ạ buguni ga pudi ga sabi do hai ba na we do le che we do phang ya ma gi ke no do sin phone jalam gi ko bai comment to khu hao Mát bao đây. akan ko Telinga mukanya. Mau satu handal. Ya. Masih phải hoàn thành cái nên đâu rồi. Liệt cái tí bằng rửa. Cái thằng rau nhập cái cái trồng nó không được. Thì bữa nó không được. Nước rất là đẹp. Hảo ra. Cái gì sạch. Lụa ở trời. Một băng học rồi. Một. Học lấy mấy. Rồi cứ lấy ra bên màu. Xoay la rồi ta. Học nữa. Mà sáng một thì bà sao một sao chứ ạ. Cứ lại đi nạp xin. Thì hao rồi mà. Cái ăn rồi.
ꯈꯪꯗꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯨꯝ ꯁ꯭ꯇꯥꯏꯜ ꯇꯧꯅ ꯆꯥꯒꯦ ꯕꯥꯕꯨ ꯃꯁꯛ ꯁꯤꯗꯕꯗꯨ ꯑꯩ ꯊꯣꯡꯕ ꯌꯥꯏ ꯑꯩ ꯇꯟ ꯌꯥꯝ ꯄꯥꯝꯃꯦ 시나리오 합니다 뭐냐 ꯅꯪ ꯑꯣꯇꯔꯤꯒ ꯆꯥꯔꯕ ꯆꯥꯖꯔꯦ ꯑꯃꯅꯤ 더 ꯆꯥ요 이거 바로 그냥 짜오도 하고 니가 뭐 먹을래? 농당에 내리 던져 던져. 먹고 먹으세요 당신이 보니까 따뜻따뜻해 나무 던져 그 짜라래 너 먹어라 이베마 나무 던 짜는데 하기다 아무 간단히 기다려가 어흥 거다 ꯑꯩꯁꯨ ꯌꯥꯝꯗꯤꯌꯦ 그러게 ꯇꯔꯦꯠ ꯈꯤꯇꯪ ꯑꯗꯨꯁꯨ ꯑꯣꯛꯇ꯭ꯔꯤ ꯀꯟꯇꯦꯛꯁꯦ ꯆꯥꯕ ꯑꯣꯛꯇ꯭ꯔꯤꯕ ꯀꯤꯕꯨ ꯅꯤꯡꯒꯤ ꯁꯥꯏꯔꯣꯜꯗ ꯈꯪꯗꯦ ꯑꯦꯂꯥꯝꯒꯗꯨ ꯃꯨꯊꯠꯂꯨꯔꯣ ꯑꯦꯂꯥꯝꯒ ꯊꯝꯃꯝꯃꯅꯨ ꯊꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯇꯨꯕꯁꯦ ꯈꯪꯅꯤꯡꯗꯈ꯭ꯔꯦꯕ 그러게ꯈꯪꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯍꯥꯟ ꯀꯩꯒꯨꯝꯕ ꯑꯩꯒ ꯆꯥꯛꯀ ꯀꯧꯕꯤꯕ ꯇꯥꯔꯗꯤꯀꯣ ꯎꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯎꯃꯣꯔꯣꯛꯅ ꯆꯥꯛ ꯀꯧꯕꯤꯌꯨ 우모로 같이 싹 거기거든요. ꯑꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯏꯟꯇ꯭ꯔꯣ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯣꯟꯊꯣꯛꯆꯔꯒꯅꯤ 그러나? ꯍꯥꯏꯗꯤ ꯍꯥꯏ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯕ 할 매양 어떤 여자? ꯑꯃ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯇꯧꯏꯗꯅꯀꯣ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗꯨꯁꯤ ꯑꯥꯔꯀꯦꯖꯟ ꯊꯣꯏꯕꯤꯅ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏ ꯃꯌꯥꯝ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯟꯇ꯭ꯔꯣꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯔꯣꯏꯕ 그만하고. 모바일ꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯃꯣꯕꯥꯏꯜ ꯑꯣꯠꯄꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ 맞아. ꯑꯗꯨꯒ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯑꯣꯠꯄ ꯃꯣꯕꯥꯏꯜ ꯑꯣꯠꯄꯁꯤꯡꯕꯨ ꯑꯩꯅ 100% ꯊꯥꯒꯠꯆꯔꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝ ꯅꯥꯏꯅ ꯇꯪꯈꯥꯏꯇꯪ ꯌꯦꯡꯕ ꯀꯥꯡꯕꯨꯕꯨꯁꯨ ꯑꯩꯅ ꯇꯪꯈꯥꯏ ꯔꯦꯁꯄꯦꯛ ꯇꯧꯖꯔꯤ ꯑꯗꯨꯒ ꯅꯣꯡꯃꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯤꯔꯝꯃꯒ ꯊꯣꯛꯈꯤꯕꯗꯨꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯁꯤꯡꯕꯨꯁꯨ ꯑꯩꯅ ꯀꯔꯤꯝꯇ ꯊꯥꯒꯠꯇꯕ ꯐꯣꯡꯗꯣꯛꯆꯔꯤ 나도 있어. 너희다 낭지기. 아이 와리고 혼에 거기 있냐면. ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯒ ꯍꯥꯏꯕꯁꯤꯁꯨ ꯃꯥꯏꯀꯤꯡ ꯑꯣꯏꯅ ꯆꯠꯂꯅꯤ ꯃꯣꯕꯥꯏꯜꯗ ꯍꯥꯏꯕꯁꯤ ꯀꯅꯥꯝ ꯇꯧꯕꯤꯗꯦ 아이 뭐 우모 찍고 이러면. ꯀꯔꯤ 무근이 고아기 한가하게. ꯃꯨꯛꯕꯥꯡꯗ ꯇꯧꯗꯣꯏ ꯈꯪꯗꯦ ꯇꯟ ꯇꯔꯦꯠꯅ ꯑꯣꯛꯇꯣꯏꯅꯤ 싸움 그런 전 굉장히 붙이고. ꯃꯍꯤꯅꯤ ꯀꯩꯁꯨ ꯈꯟꯗꯦ ꯃꯄꯪꯅ ꯅꯥꯀꯜꯂꯝ ꯆꯠꯈꯤꯗꯣꯏꯗ꯭ꯔꯥ ꯃꯍꯤꯅ ꯅꯥꯀꯜꯂꯝꯗ ꯃꯥꯏ ꯗꯤꯄꯥꯔꯠꯃꯦꯟ 딸래 짜리는 해봐 보세. 아이 아이 컴퓨터. ꯍꯥꯎꯔꯦ ꯃꯁꯤ ꯃꯉꯥꯏꯔꯦ ꯄꯦꯜꯂꯦ ꯀꯅꯥꯅꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯗꯣ 이 당당하게 짜 타게고 짜리 동안 오늘 타게. 그다음 무근이가 다 들어 싸우면 싸워 덮어도 누가 있대봐. 이게 당당하게 짜도 해이라가 짜 타게고.
ꯎꯐꯨ ꯆꯪꯅꯤꯡꯉꯦ ꯅꯪ ꯆꯪꯅꯔꯤꯌꯦ ꯆꯥꯁꯦ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁꯇ ꯑꯗꯣ ꯆꯥ ꯃꯩ ꯊꯛꯑꯔꯣꯏꯒꯦ ꯆꯥ ꯊꯛꯄ ꯉꯝꯃꯔꯣꯏꯕ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯗꯥꯁꯨ ꯄꯨꯛ ꯊꯜꯂꯦ ꯑꯩꯁꯨ ꯊꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯊꯛꯑꯒꯦ ꯊꯛꯇꯕ ꯑꯁꯤꯁꯨ ꯌꯥꯗꯕꯒꯤꯀꯣ ꯔꯤꯀ꯭ꯋꯦꯁꯅꯦꯕ ꯑꯩꯈꯣꯏ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯕꯅꯦꯕ ꯍꯥꯏꯗꯤ ꯆꯪꯉꯧ ꯌꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯒꯨꯝꯕ ꯆꯪꯉꯧ ꯌꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯒꯤ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯕ ꯆꯥꯅꯦꯕꯀꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯒꯤ ꯊꯛꯇꯣꯏꯅꯦꯕ ꯆꯥꯒꯤ ꯃꯆꯨꯗꯤ ꯁꯤꯒ ꯂꯩꯔꯦꯀꯣ ꯍꯥꯎꯔꯦ ꯆꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯇꯦꯡ ꯇꯦꯡ ꯂꯥꯎꯅ ꯐꯖꯅ ꯍꯥꯎꯋꯤ ꯍꯥꯎꯋꯦ ꯆꯥꯁꯨ ꯆꯥꯗꯤ ꯄꯣꯡ ꯄꯣꯡ ꯁꯥꯅ ꯊꯛꯄꯗꯣ ꯑꯗꯨꯅ ꯍꯥꯎꯕꯗꯤ ꯍꯦꯟꯕꯅꯦ ꯉꯁꯤꯒꯤꯁꯤꯗꯤ ꯈꯤꯇꯪ ꯍꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯟ ꯒꯨꯒꯨꯅꯤ ꯆꯥꯔꯤꯉꯩꯗꯀꯣ ꯆꯥꯁꯦ ꯏꯪꯉꯝꯃꯦꯕ ꯖꯣꯟꯒꯨꯅ ꯁꯥꯏꯁꯤꯗ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯆꯥꯕ ꯊꯛꯄ ꯂꯣꯏꯖꯔꯦ ꯆꯥꯕ ꯊꯛꯄ ꯖꯅꯒꯅ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯅ ꯉꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯗꯅ ꯑꯗꯣ ꯏꯕꯨꯡ ꯑꯣꯏꯔꯁꯨ ꯏꯄꯥ ꯑꯣꯏꯔꯁꯨꯀꯣ ꯁꯤ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯃꯥꯅ ꯇꯧꯕꯤꯔꯣ ꯍꯥꯏꯔ ꯌꯥꯝ ꯀꯟꯅ ꯇꯣꯏ ꯇꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯗꯣ ꯅꯍꯥꯟꯉꯩꯒꯤ ꯑꯩꯈꯣꯏ ꯁꯪꯗꯗꯅ ꯉꯝꯗꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗോ ꯁꯪꯗꯣꯛꯑꯒ ꯈꯣꯏꯕꯥꯅꯤꯁꯦ ꯇꯧꯔꯁꯤ ꯍꯥꯏꯅꯀೋ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯗꯨ ꯆꯥꯕꯤꯔꯣ ꯆꯥ ꯆꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯨꯅꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯖꯔꯦꯀꯣ ꯍꯥꯏꯗꯤ ꯇꯟꯕ ꯇꯥꯔꯒꯁꯨꯅꯦ ꯑꯥꯏꯇꯦꯝ ꯇꯧꯕ ꯃꯊꯦꯜ ꯇꯧꯕ ꯈꯣꯠꯄꯁꯦ ꯇꯟꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤꯅꯀோ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯇꯜꯂꯁꯨꯀꯣ ꯕꯖꯥꯔꯗꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯀꯩ ꯀꯩꯅꯣ ꯆꯥꯕꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯖꯔꯛꯑꯣꯏꯀꯣ ꯑꯗꯣ ꯂꯣꯏꯁꯤꯟꯁꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯀꯣꯃꯦꯟꯁꯨ ꯅꯨꯡꯁꯤꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯅꯨꯡꯁꯤꯕꯁꯨ ꯄꯤꯕꯤꯔꯛꯑꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯣ ꯀꯔꯤꯅꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯃꯊꯧ ꯇꯥꯕ꯭ꯔꯕ ꯅꯪꯅ ꯈꯨꯔꯝꯕ ꯑꯗꯨꯝ ꯂꯩꯗꯅ ꯀꯩꯗꯧꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯖꯕ ꯈꯨꯔꯝꯕ ꯍꯥꯏꯖꯒꯗꯕꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯕ ꯁꯤꯗꯤ ꯂꯥꯏꯛ ꯇꯧꯕꯒꯤꯅꯤ ꯍꯣꯏ ꯑꯩꯗꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯄꯤꯔꯤꯔꯕ ꯑꯙꯥꯔ ꯀꯥꯔꯗꯇꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯄꯤꯔꯤꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯗꯣꯜ ꯊꯋꯥꯏ ꯌꯥꯎꯅ ꯃꯣꯕꯥꯏꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯅꯨ ꯈꯨꯃꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡꯕꯨ ꯂꯥꯛꯂꯒꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯈꯥꯎꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗ ꯁꯠ ꯂꯧꯊꯣꯛꯅꯔꯒ ꯑꯅꯨ ꯈꯨꯃꯟꯗ ꯆꯠꯅ ꯄꯨꯊꯣꯛꯑꯒ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯈꯨꯕꯤ ꯊꯥꯡꯗꯅ ꯂꯩꯕꯗ ꯑꯗꯨꯁꯨ ꯒꯤꯠ ꯑꯃ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯒꯤꯠ ꯑꯃ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩꯗꯤ ꯀꯔꯤꯅꯣ ꯀꯣꯃꯦꯟꯁ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯏꯁꯀ꯭ꯔꯥꯏꯕ ꯑꯩ ꯂꯩꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕ꯭ꯔꯥ ꯏꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯁꯨ ꯒꯤꯠ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯨ ꯊꯝꯕꯤꯔꯝꯃꯣ ꯏꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯂꯣꯏꯅꯔꯒ ꯈꯣꯏꯕꯥꯅꯤ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯁꯕ ꯂꯥꯛꯄ ꯆꯥꯔꯨꯈꯤꯒꯦ Bye.